Hello, Nusirabai YouTube family. Mayambo movie narrator na amaka na taram nokchari. Ngasi mayam midam tani haidana pudan lakchari ba movie sidi mong amakaki wari ni mong ayodi lining ba bani mahaki lining ba du thadok laga nupi macha amada nungsin narami mahak na nupi bu nungsiro ba asina mahaki punsi si bolai kha tahan gadra ta loidra haibadudi movie asi loiba phau yengminaraga mayam punna khangminasi movie asi gi mamingna spring summer fall winter and spring movie asi gi wari asi yamna fajaba wari ni mayamna pokning changna loiba phau yengminasi adudi matam yamla magan dabida explain haurasi movie asigi horakpada spring season dagi horaklami South Korea gi yamna chikpa jungle amada monastery Buddhist singna leiba mafam amada ulaklami monastery asida mokoi gi Buddhist guru amaga mahaki satra amaga leminarmi angang asi ahan oraba mong asina yolakhibani mahaki naibada kanasu leiramde movie asida ahan asigi maming amadi angang asigi maming karimata palamde naha oriba mong asigi maming Han haina kaurasi Korea gi maming lauraga wari nuainaba wari da confuse sattanaba makoina leiriba monastery mafam asida gate ama palami una sabani adubo ngakkadoriba wafamdi makoina paliba gate asigi nakanda wall gumbadi karimata leramde adu oiba targasu makoigi satra amadi guru ani sina chatok chachin tawba matamda gate asibo hangdoktuna chatlami adudi ahan oraba guru asiga satra asiga karamna leige hebadu yengminnarasi guru sin hagotpaga magi budi gi lai asibo khoramjarmi magna khoramba lorga magi satra asibo mu hawdoklami makoina leiriba yum masigi manungdasu thong amakak lerami thong asisu wal yaudaba thongni adugi matungda makoi mayam dress losalladuna hi ama tongluduna mohina leiriba ising mayai asidagi torban tana chalami makoi gi manakta leiriba hi asigi mateng khaktana makoi bu mapalda leiriba sangsar asibu uhonba ngamangadoribani maram maduna makoi anidi hi asida tonglura laklaga wal yaudraba thong asibi hangtoktuna tholaklami mafam asidagi guru mibu layeng lunaba amadi chana thaknaba fangnaba gidamakta chatkirami aduga hen hariba angang macha asina chinglomda mana masing thibo ina chalami henna lakpada lin thengnarba somak wakhalda akiba karimata yaudabida tap launa paraga nakanda hondoklami adugi matung wanglaba Gautam Buddha gi murti mathakta kakhatlaga mahakna mahaki monastery du yengjerami ngak leiraba matungda makoi ani mafam asida amuk halaklami hennal hektuna porapa mana masing sing asibo mahaki guru asina yengbirami mana masing khara khandoklaga nakanda thamlami aduga mahaki oja asina haibirami masidi hu chenmani oja asina macha khaina makhoigi leiriba yengmudari chap manajarabasu tongan ba makhagi mathosing adubo takpirami haibirami afaba natraga afattaba haibasi munna khangadabani adu nataba taragadi akoi matang matam chadana sigadoribani maki oja asina yamna mamut macha khaina takpiba taragasu Han angang macha ama oiribanina phajana loksanbadi ngamlamde adugi matung makha tarakpada Han sananabgidamakta ching amagi mathakta karami ching mathakchida yawrba matungda mahakna hangoi nga amadi lin amabu thengnarami pharaba matungda mahakna nung ama kisanbiduna mahakna jiba sing asibu thadokpirami mahakna urami makoi gi masa mathawai hingnabgidamta makoina yamna kana honajaba asibu yengladuna mahak yamna pena nokchaduna lerami hengi ngausan nakraba phatraba thabak asibu mahaki oja asina urami adubo mahak hojikti karimta hairamdabida tuminna dum hankirami adugi matung nungdangi matamda henna tumli khanda mahaki oja asi changaklaga mahaki khwangda nung achauba makki sanbirami ayuki matam yorokpada hen hagolakpa matamda mahaki khwangda kiriba nungjawa asibo mahakna thangmada awaba ma oijarami yamna wana honaduna mapana tholoklaga mahaki oja asida thori asibu thadokpinaba haijarami adubu mahaki oja asina thori asi thadokpada yaramde aduga hairaklami nangna so ngarang lanjadraba jiba kharabu nangna nung punchallaga tawribado nungaibra yengo nangso madugi mahau khango matamdudadi nang mokoigi awabadubu uraga yamna nungai kibadai ngasi nangi nafamda tarokpa kandadi nang nungaibadu phautriba karigino masi pomba harba tungda henda makhatana hairaklami nahak chalo ngarang nangna punchalluriba nung mayamadu thiraga lokthok lokcho haina adugi matungda ainasu nung adubu nangondagi lokthok pigani hairami henchu ojagi yathang ngakpa oina ching mathak aduda kakhalakka laklami aduga apikpa jiba ahomdubu mahakna thirami ngarang mana punkibaduni aduga mahakna ngarang punkiba jiba ahom adubu thiba horoklami henna ngarang mahakna pulamba sing adubu thengnaba matamdadi lin amadi nga siduna lerami hangoi khaktamagi hingduna lerami henna hangoidagi nung adubu lothokpiraga ningkhatamna thadokirami hojikti hen mahakna tawruba aranba sing adubu mahak gyan daraklami thawa yaudraba jiba macha ani sibu ubuda mahak mathamai pendana kapjarami hengi mafamdadi masi mahaki ahamba para amani adugi matungdi mahakna khanglaklami punsi haibasi kayada mamal yam khrabano haiba adugi matung sinna sikkat tawkhraga mathangi sinda amu olaklami matam masidi spring gi matamni hen hojik pakhang macha pungkak phaba 3000 gi matam yoroklami aduda sunatana mahaki masada ahongma kaya ama laklami
ꯅꯣꯡꯃ ꯃꯍꯥꯛꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯂꯤꯟ ꯑꯅꯤꯈꯛ ꯁꯝꯅꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯋꯥꯈꯜꯅꯨꯡꯗ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯦꯟ ꯃꯣꯅꯥꯁꯇ꯭ꯔꯤ ꯂꯣꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯅꯤꯈꯛꯀ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯒ ꯎꯟꯅꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏꯗꯤ ꯂꯝꯕꯤ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯈꯣꯏꯕꯨ ꯃꯇꯝ ꯑꯃꯠꯇ ꯊꯤꯟꯊꯗꯕꯤꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯖꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯐꯕꯗꯤ ꯉꯝꯒꯅꯤꯗꯅ ꯑꯣꯖꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯐꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥ ꯃꯆꯥꯅꯨꯄꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯍꯦꯟꯒꯤ ꯃꯐꯝꯗꯗꯤ ꯃꯍꯥꯛ ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯖꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯑꯃ ꯎꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯨꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯍꯦꯟꯒꯤ ꯃꯐꯝꯗ ꯃꯊꯧꯅꯥ ꯑꯗꯨꯗꯤ ꯂꯩꯖꯔꯝꯗꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯍꯦꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯐꯩꯖꯨꯞ ꯁꯨꯞꯄꯤꯕꯒꯤ ꯅꯃꯥ ꯂꯧꯔꯗꯨꯅ ꯃꯍꯥꯛ ꯀꯥꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯍꯦꯟꯁꯨ ꯃꯍꯥꯛꯀꯤ ꯈꯪꯅꯤꯡꯕ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯝꯂꯥ ꯑꯅꯤꯗꯨꯗ ꯄꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯍꯦꯟꯒꯤ ꯃꯈꯥꯖꯥꯏꯗ ꯐꯖꯕ ꯈꯨꯄꯥꯛ ꯑꯃ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯍꯦꯟꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯕ ꯃꯥꯜꯂꯦ ꯈꯟꯖꯔꯝꯃꯤ ꯈꯨꯗꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯕꯨꯙꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯇꯧꯔꯨꯔꯕꯁꯤꯡ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯞꯄꯒ ꯈꯣꯏꯔꯝꯖꯔꯝꯃꯤ ꯍꯦꯟꯒꯤ ꯉꯥꯛꯄꯤꯅꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯍꯦꯟꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯁꯤꯕꯨ ꯊꯝꯂꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗꯗꯤ ꯅꯨꯄꯤꯁꯤꯅ ꯍꯦꯟꯕꯨ ꯉꯥꯛꯄꯤꯔꯕꯒꯨm ꯇꯧꯔꯝꯃꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯒꯦ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ ꯑꯣꯖꯥ ꯑꯁꯤꯕꯨ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯇꯞꯅ ꯃꯣꯡꯒꯤ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯔꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥ ꯐꯒꯠꯄ ꯍꯧꯔꯛꯂꯝꯃꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯤ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯔꯦ ꯅꯣꯡꯃꯗꯤ ꯍꯦꯟ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯔꯒ ꯖꯪꯒꯜ ꯂꯣꯝꯗ ꯀꯣꯏꯕ ꯄꯨꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡꯒ ꯁꯥꯟꯅꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯦꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯑꯁꯤ ꯁꯣꯛꯅꯒꯦ ꯍꯥꯏꯅ ꯇꯧꯔꯤꯀꯥꯟꯗꯨꯗ ꯅꯨꯄꯤꯁꯤꯅ ꯍꯦꯟꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯂꯥꯞꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯅꯛꯁꯤꯟꯅꯔꯛꯄꯅ ꯍꯦꯟꯃꯟꯕꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯅꯔꯛꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯌꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯀꯟꯇ꯭ꯔꯣल ꯉꯝꯅꯔꯛꯇꯕꯗꯒꯤ ꯌꯥꯏꯅꯔꯛꯂꯝꯃꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯇꯨꯝꯂꯤꯀꯥꯟꯗ ꯍꯦꯟ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯃꯨꯛꯀꯁꯨ ꯌꯩꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯖꯪꯒꯜꯗ ꯆꯠꯂꯒ ꯑꯗꯨꯝ ꯌꯩꯅꯔꯝꯃꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯃꯕꯥꯅꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯅꯔꯛꯇꯕꯗꯒꯤ ꯏꯔꯥꯡ ꯄꯥꯝꯅꯔꯛꯄꯗꯒꯤ ꯍꯤ ꯑꯁꯤꯕꯨ ꯇꯣꯡꯗꯨꯅ ꯆꯠꯂꯒ ꯏꯁꯤꯡ ꯃꯌꯥꯏꯗ ꯃꯈꯣꯏ ꯑꯅꯤ ꯌꯩꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯩꯅꯕ ꯑꯁꯤꯗ ꯋꯥꯃꯟꯈꯤꯕꯅ ꯃꯈꯣꯏꯒꯤ ꯄꯨꯔꯛꯂꯤꯕ ꯍꯤ ꯑꯁꯤꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯍꯤ ꯑꯗꯨ ꯇꯥꯎꯊꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯣꯅꯥꯁꯇ꯭ꯔꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅꯁꯨ ꯎꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯍꯦꯟ ꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯁꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯥꯎꯕ ꯑꯃꯗꯤ ꯂꯥꯎꯕ ꯇꯧꯗꯕꯤꯗ ꯃꯍꯥꯛꯅ ꯍꯦꯟꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨꯒꯤ ꯄꯣꯠ ꯍꯣꯜ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯍꯤ ꯑꯁꯤꯗ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯏꯁꯤꯡ ꯆꯪꯂꯛꯄ ꯑꯁꯤꯗ ꯍꯦꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯟ ꯌꯥꯝꯅ ꯊꯨꯅ ꯃꯇꯝ ꯑꯃꯠꯇ ꯄꯟꯊꯗꯕꯤꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯝꯃꯤ ꯒꯨꯔꯨ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯉꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯐꯔꯦ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯁꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯍꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯑꯩ ꯃꯍꯥꯛ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯅꯝꯐꯨꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯍꯦꯟꯒꯤ ꯐꯤꯕꯝ ꯀꯞꯇꯨꯅ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯈꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯍꯦꯟ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯇꯨꯝꯂꯤꯉꯩ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯁꯤꯗ ꯊꯝꯂꯤꯕ ꯕꯨꯙꯒꯤ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯇꯁꯦꯡꯅꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤ ꯇꯨꯝꯕ ꯅꯠꯇꯦ ꯇꯨꯝꯁꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯍꯦꯟꯕꯨ ꯈꯥꯝꯕ ꯄꯥꯝꯂꯕꯗꯤ ꯈꯥꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯝꯂꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯦꯟ ꯂꯥꯏꯅꯤꯡꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈ꯭ꯔꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯇꯝ ꯁꯤꯖꯟꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯕꯨ ꯎꯍꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯁꯜꯂꯝꯂꯦ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯈꯕꯔ ꯑꯃꯕꯨ ꯌꯦꯡꯂꯝꯃꯤ ꯈꯕꯔ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯍꯦꯟꯒꯤ ꯐꯣꯇꯣ ꯅꯞꯂꯒ ꯋꯥꯍꯩ ꯀꯌꯥ ꯏꯔꯝꯃꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯤꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯠꯂꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅ ꯃꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯂꯤꯠꯂꯝꯕ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯇꯨꯝꯅ ꯇꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯥꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯕ ꯑꯁꯨꯝ ꯇꯧꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯃꯣꯅꯥꯁꯇ꯭ꯔꯤ ꯌꯧꯔꯛꯄꯒ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯕꯨꯙꯒꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯊꯝꯂꯝꯕ ꯃꯣꯅꯥꯁꯇ꯭ꯔꯤꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯠꯂꯝꯕ ꯊꯥꯡ ꯑꯗꯨꯕꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ
ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯎꯕ ꯃꯇꯝꯗꯗꯤ ꯍꯦꯟꯒꯤ ꯃꯁꯥ ꯃꯇꯧ ꯑꯁꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯟꯅꯒꯤ ꯍꯦꯟ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯖꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯦꯟꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯍꯦꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯁꯥꯊꯤꯕ ꯍꯦꯟ ꯑꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯕꯨ ꯎꯠꯂꯗꯨꯅ ꯍꯤꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯍꯦꯟꯕꯨ ꯇꯞꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ ꯍꯥꯏꯔꯛꯑꯣ ꯃꯄꯥꯟꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯝꯗꯧꯕꯒꯦ ꯍꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯂꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯈꯛꯇꯪ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩꯕ ꯊꯦꯡꯅꯩ ꯃꯗꯨ ꯎꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯍꯦꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯅꯣꯡꯃ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯄꯥꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯅꯪꯅ ꯅꯨꯡꯁꯤꯈꯤꯕ ꯄꯥꯝꯖꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗꯕꯨ ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯗ ꯇꯝꯂꯝꯗ꯭ꯔꯕ ꯄꯣꯠ ꯑꯗꯨꯗꯤ ꯊꯥꯗꯣꯛꯄꯗ ꯅꯤꯡꯍꯟꯅꯕ ꯇꯧꯔꯣꯏꯗꯕꯅꯤ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯍꯦꯟꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯥꯎꯕ ꯑꯗꯨꯗꯤ ꯇꯞꯊꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯁꯨꯏꯁꯥꯏꯗ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯁꯨꯏꯁꯥꯏꯗ ꯇꯧꯍꯜꯂꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔꯝꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯟꯕꯨ ꯌꯥꯝꯅ ꯐꯨꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯏꯪꯅ ꯆꯤꯛꯅ ꯁꯤꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯅꯍꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯟ ꯑꯃꯨꯛꯀ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯁꯝꯁꯤꯡ ꯑꯗꯨꯕꯨ ꯀꯛꯊꯠꯂꯒ ꯂꯩꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯣꯅꯥꯁꯇ꯭ꯔꯤꯁꯤꯗ ꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯄꯥꯛ ꯃꯊꯛꯇ ꯌꯦꯛꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯍꯦꯟꯗ ꯇꯥꯛꯁ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯣꯟꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯍꯛꯂꯒ ꯃꯃꯤ ꯇꯥꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯍꯦꯟꯒꯤ ꯃꯀꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯏꯅꯤꯡꯕꯗꯨꯗ ꯍꯜꯂꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯗꯤꯇꯦꯛꯇꯤꯚ ꯑꯅꯤꯈꯛ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯍꯦꯟꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯅ ꯗꯤꯇꯦꯛꯇꯤꯚ ꯑꯅꯤ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯇꯧꯔꯤꯕ ꯇꯥꯛꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯅꯕ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦꯟ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯥꯏꯗꯅ ꯃꯍꯥꯛꯅ ꯌꯦꯛꯀꯗꯧꯔꯤꯕ ꯍꯛꯀꯗꯧꯔꯤꯕ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯋꯥꯃꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯗꯤꯇꯦꯛꯇꯤꯚ ꯑꯅꯤ ꯑꯁꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯕꯨ ꯏꯖꯠꯀ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯍꯦꯟꯀꯞ ꯄꯨꯟꯗꯕꯤꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯦꯟ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯁꯛꯇꯤ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯁꯤ ꯃꯃꯥꯡꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯍꯦꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯒꯨꯗ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯗꯕꯒꯤꯅꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯕ ꯍꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯎꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯁꯤꯕꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯂꯒ ꯍꯤꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯃꯍꯥꯛ ꯃꯩ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯀꯠꯊꯣꯛꯂꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯎꯔꯝꯃꯤ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯍꯦꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯁꯤꯟ ꯀꯠ ꯇꯧꯈ꯭ꯔꯒ ꯃꯊꯪꯒꯤ ꯁꯤꯟ ꯊꯣꯛꯂꯛꯂꯝꯃꯤ ꯁꯤꯟ ꯑꯁꯤꯗ ꯋꯤꯟꯇꯔ ꯁꯤꯖꯟ ꯍꯧꯔꯛꯂꯝꯃꯤ ꯌꯥꯝꯂꯕ ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯦꯟ ꯃꯍꯥꯛꯀꯤ ꯇꯟꯗꯤ ꯑꯗꯨꯕꯨ ꯐꯪꯂꯨꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯁꯤꯕꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁꯄꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯑꯥꯏꯁ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯍꯨꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯂꯩꯈꯤꯗꯕꯒꯤ ꯎꯠ ꯃꯩꯇꯥꯟ ꯑꯗꯨꯕు ꯂꯧꯊꯣꯛꯆꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯐꯖꯅ ꯌꯦꯠꯂꯒ ꯊꯝꯖꯤꯜꯂꯝꯃꯤ ꯕꯔꯞꯁꯤꯡ ꯂꯩꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯁꯛꯇꯝꯕꯨ ꯃꯍꯥꯛꯅ ꯌꯦꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯔꯞ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯨꯔꯇꯤ ꯍꯛꯄ ꯂꯣꯏꯔꯒ ꯐꯤ ꯑꯉꯥꯡꯕꯗꯨꯕꯨ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯂꯩꯔꯤꯀꯥꯟꯗ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯂꯩꯅꯥ ꯃꯈꯜ ꯀꯌꯥꯒꯤ ꯍꯤꯗꯥꯛ ꯈꯪꯕ ꯁꯦꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯂꯝꯃꯤ ꯅꯨꯡꯗꯥꯡꯗꯨꯃ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯝꯕꯅ ꯇꯨꯝꯂꯤꯀꯥꯟꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕు ꯂꯝꯕꯤꯗ ꯍꯦꯟꯅ ꯍꯣꯠꯇꯣꯛꯂꯝꯕ ꯃꯈꯨꯟ ꯑꯗꯨꯗ ꯄꯨꯊꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯀꯣꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯩꯈꯤꯗꯕꯒꯤ ꯎꯠ ꯃꯩꯇꯥꯟ ꯂꯧꯊꯣꯛꯈꯤꯕꯒꯤ ꯀꯣꯝ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯦꯟꯁꯨ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯂꯥꯟꯖꯩ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯡꯗ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯀꯤꯁꯜꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯤꯛꯂꯤꯀꯥꯟꯗ ꯇꯝꯕꯤꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤ
ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯤꯟ ꯀꯠ ꯇꯧꯈ꯭ꯔꯒ ꯃꯊꯪꯒꯤ ꯁꯤꯟ ꯇꯥꯔꯛꯄꯗ ꯁ꯭ꯄ꯭ꯔꯤꯡ ꯁꯤꯖꯟ ꯑꯃꯨꯛ ꯍꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯝꯂꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯃꯨꯛ ꯑꯣꯏꯍꯟꯈꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯑꯗꯨꯒ ꯁꯤꯟꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯝꯃꯤ ꯍꯦꯟꯅ ꯆꯍꯤ 4-5 ꯁꯨꯕꯒꯤ ꯃꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ ꯆꯍꯤ 4-5 ꯇꯪ ꯉꯥꯏꯔꯤꯕ ꯁꯦꯝ ꯍꯦꯟꯅ ꯆꯍꯤ 4-5 ꯁꯨꯕ ꯀꯥꯟꯗ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯂꯝꯃꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯆꯤꯡꯗ ꯆꯠꯂꯒ ꯂꯤꯟ ꯍꯪꯉꯣꯏ ꯉꯥ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯃꯌꯥꯗ ꯅꯨꯡ ꯏꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯕꯨ ꯎꯔꯒ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯇꯔꯟ ꯑꯣꯐ ꯁ꯭ꯄ꯭ꯔꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯇꯥꯡꯀꯛ 5 ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯨꯠ ꯂꯥꯅ ꯇꯥꯛꯂꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯂꯣꯏꯕ ꯐꯥꯎ ꯍꯥꯏꯅ ꯁꯥꯔꯀꯜ ꯑꯣꯏꯅ ꯎꯡꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯏ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯂꯧꯁꯤꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯨꯚꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯨꯚꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ 5 ꯁ꯭ꯄ꯭ꯔꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ 5 ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯄꯣꯛꯄꯒꯤ ꯃꯇꯝ ꯅꯍꯥ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯟ ꯑꯣꯏꯕꯒꯤ ꯃꯇꯝ ꯑꯔꯣꯏꯕꯗ ꯁꯤꯕꯒꯤ ꯃꯇꯝ 5 ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯥꯌꯣꯟꯅꯗꯨꯅ ꯊꯥꯗꯣꯛꯄ ꯌꯥꯗꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕ ꯁ꯭ꯄ꯭ꯔꯤꯡ ꯉꯥꯛꯇꯅꯤ ꯃꯨꯚꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯐꯕ ꯑꯃꯗꯤ ꯑꯐꯠꯇꯕ ꯍꯥꯏꯕꯁꯤꯡ ꯑꯁꯤꯁꯨ ꯃꯆꯥꯛ ꯈꯥꯏꯅ ꯇꯥꯛꯂꯤꯕꯅꯤ ꯑꯔꯥꯟꯕ ꯇꯧꯔꯨꯔꯕ ꯃꯤꯅ ꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯂꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕ ꯑꯗꯨꯒꯤ ꯆꯩꯊꯦꯡ ꯐꯪꯗꯅ ꯁꯤꯕꯁꯨ ꯉꯝꯗꯦ ꯍꯥꯏꯅ ꯊꯥꯖꯕ ꯂꯩ ꯃꯨꯚꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯂꯩꯖꯔꯤꯕ ꯆꯦꯅꯦꯜꯅꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯩꯍꯥꯛꯄꯨ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯃꯥꯗ ꯀꯔꯝꯕ ꯃꯨꯚꯤ ꯍꯥꯞꯆꯔꯣ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ